Apunba saktam ngakadabani haiba wafom constitution da yaude aron kipgen Manipur gi apunba saktam ngakadabani haiba wafom Indian constitution da yaude haina Kuki Milton Singh apunba loop ama oiriba United People's Front UPFK spokesperson Aron Kipgen na India Today da piba interview ama da phongdokre mahak na hai ki handak ta Center ga kuyek pinakiba suspension of operations to agreement ta legislature fawba union territory ama Indian constitution ge makhada semnaba ge political dialogue tawnaba yamna maru oiba cost ama hapsile akaknaba matam ge manungda political dialogue chathaduna Indian constitution ge makhada legislature yawba union territory ama semnaba ge thorang lokhalagani September 3 da kuyek pinakiba agreement aduna mamangda sanaramba agreement adugi mahuchile Kumja listing anigani panda kuyek pinakiba agreement ta Manipur gi apunba saktam ngakpagi wafam yaurabasu handakta nauna kuyek pinakiba agreement adudadi wafam asi yaude pumnama asigi mathakta Manipur gi territorial integrity ka hendana thamgadabani haiba wafam Indian constitution da yaude hainasu mahakna phongdoke Kumja listing ani panda kuyek pinakiba agreement ta Manipur gi territorial integrity ga mari leinaba cost ama yahan kiba adu khwaidagi chawba asoibani haina paladuna mahakna haike handakta nauna kuyek pinakiba agreement ta mamangi asoiba adu chumthokle UPF amasong Kuki Nation Organization KNO gi maru oiba pandamde tokhaiba administration ama lehenabagi matangda political gi oiba waroisen ama purakpadune atopa phuruki miyoi singna akanba moongda yaningda phongdoklabasu Ministry of Home Affairs na michang mikhai naidaba thawrang ama lokhalakliba se pungning thawatningai ni haike Su agreement kuyek pinakraba militant sing khulai thadokpagi matangda mahakna haike Kumja listing ani panda ahan boina su agreement kuyek pinakiba matamda gather singna khulai surrender tawkiba leite designate camp singda khulai sing punna thamjinkibani security gi oiba maram khanadagi tangai fadana khulai khara thamhobani village volunteer coordination committee handaki agreement adu yaningdaba phongdokpagi matangda mahakna haike wafam asi imung manunggi oiba maramna leibak miyamda hiram asiga mari lenina wafam phongdokpa mathau tade KNO gi lusingba Kenthangi Churasampuda leiba yumda sakangdaba singna petrol bomb langsinduna attack jatakre handak suspension of operation sei amaga sangdokhi bagi mifam aduda saru yakhiba Kuki Militant Group ama oiriba Kuki Nation Organization KNO gi lusingba Kenthang LS Kelvin Hatlangi mayumda sakangdaba singna bomb langsinduna aki akang pokalamle hairi Police tagi phangba pawgi matung inna haukiba September 5 gi numidang pung 10:30 rom tarakpa matamda Churasampur district ki Churasampur police station na konba Dorcas Rota leiba Kenthang Kelvin Hatlangi miyumda sakangdaba miyoi singna petrol bomb langsinuna pokai hankibani adu moina mak thawdo adu asok apande mata yaukide hairi kanana kari maram ki dama attack adu chatharamni bano haibagi chap chaba khang mangamdrei police na makhata na tijinbagi tabak chathari hairi KNO gi lusingba Kenthang atopa ming Kelvin Hatlang tha asigi haukibatang mari da Home Ministry ga New Delhi da wari sanaduna suspension of agreement makhata na chahi amaga sangdokpada yaukhiba maru oiba misak amani hairi Kijo singna pre movement da atingba piba haibase miyambu tapna tamna genocide tawbani sujata National Highway to Impal Dimapur lambi ase free movement ohengadabani haina awang sengmai kanba nupilup amasung imagi mairana People Progressive Alliance Manipur gi support ka loinana sengmai bazar jatharaki ba wakat mifam ngasiga thana numit humni sujan krei khongjang asida nupi chahum hen bana charugyari khongjang aduga mari lenena imagi mairagi kanbena sujatana phongdokhibada Kuki khulai paiba singna Impal Dimapur lambi da maitai sing chathukasin tawbada athingba thamliba asi maitai singbu tapna tamna genocide tawbagi thawongni hairiba thawong asi yaningde center amasung state government ki maikaidagi miyagi lifeline oiriba lambi asida maitai yauna community khudingmak free movement tawhallagani haibagi thajaba pidriba fawba khongjang asi makhana jatakigani Ministry of Home Affairs amasung Kuki su Milton Singha handak nauna su agreement sign tawnakrabasu hojik fawba Impal Dimapur lambi da maitai sing pre oina chatpa yadre thawong asi human right balance tawbani amaromda Prime Minister Narendra Modi gi Impal khongsat ase hidden agenda amaga loyana Lakpada bra haibagi nungnangningai oi Prime Minister gi Manipur khongsat asigi manungda Manipur gi territorial integrity asi hirap amatada akaiba piroi haibagi thajaba adu pigadabani haina phungdorake panba yabadi sengmai bazar chatharaki ba wakal khongjang asida
su abrogate tawgadabani territorialism gi thawong sing khutakta lepkadabani Kuki militant singna national highway da lut tawbugi thawong lepkadabani national highway hangdukna free da chathukasin tawba haibase ekogi right ni pakangna na mihat lepu proxy war lepu haiba thaba pleka sing sinake Modi Lakpada Utnaba Kuki Singna ku mayam Sare Prime Minister Narendra Modi Churachampuda Lakpada Maitei Singna Makoibu Otpire Hatpire Haiba Utnaba Ahang Baku mayam ama saduna thelaga thamgadore Mafam adudagi phangba pauna hai yamlaba ku sing pareng sana thamnanaba hojik yamna kana ku semba saba amasung machu amuba sangbana chingba chathari asiguma makhlgi ku sing asi sakhangdaba kharana hanakta amuhuran khibagi wathok laikhrabani tungda mangkhre hairamba ku sing adu amuk phaglakibani chawrangna ku chamagi mathakta saraga PM Narendra Modi gi mijeng Singsinaba amasung Manipur dagi tokai taraga Union Territory ama sembiu haiba demand tawna bathorangli Punjab ki chawda miyoi niputaruk sire Punjab ta ichaw gi hibam lusila paga loinana haukiba pongkon mari gi manungda miyoi ahum sikre hojik phawbada ichaw ga mari leinaba thaudok singda sekiba miyoi puna niputaruk sure anadagi hauna ising thomjinduna leiraba state asigi mafam singa taba atopa khungang nipu nipanda su ichaw thoktuna mahai marong kya manghan takhan ba yabagi phibam da leire haina official singna phongdoke hiramasi gi matang da report amana hai state asigi tongan ba district kulhumdagi khungang lising maga chama pan marfu taran nipan gi ichawgi awaba mayoknare khwaidagi hibam soglaba Gurdaspur gi khungang chahunga konmapan ising thumjin kibaga loinana miyoi lakh amaga lising nipumanga ichawgi awaba mayoknare mahi marong uba lokpham ekar lising 13 ka chamriga nipumanga ichawna maram oiraga amang ata thokalei haukiba chahi yangkhai gi manungda handaki asina Punjab ta khwaidagi khudong thiningai oiba moongda ichaw thokpani hairi nomu gi phibam lusilakpa maramna September 8 da Prime Minister Narendra Modi na Punjab ta chatuna amang ata thoklaba phibam yengsinggadore National Disaster Response Force amasung State Disaster Response Force ki team kaya thajinduna ichawgi awaba nanglaba miyoi lising kunitoi khudong thiba thokloidaba phamda hondok hankrei miyoi lising taret na relief camp singda saidang pham laguna leire Manipur ki singi district union territory oina semgadabani ahan boina handakta center na Kuki armed group singa su agreement sign tawna ki baduda political settlement ama purakpagi wafam ama yauriba ase Kukizo singna taliba separate administration ki demand asigi maruiba demand amani Kukizo miyam ki demand de Manipur ki singi jaga sing asi union territory ama oina sembani haina voice of the Kuki na thadorakpa cherol amana hairi cherol asina makhata na hairi bena Kukizo singna taliba separate administration demand asi pigani haina Center ki maikadi gi sapsam thazaba people laitre adubu su agreement aduda political settlement ki wafam ama yauriba asina Kuki jo singge demand asi center na yamna serious oina lawi haibadu takpani Delhi ki maikadi gi Kuki jo singge political aspiration asi Indian constitution ge framework manungda khanaba pamli haibadu agreement asina chapchana utle Indian constitution ge article 3 gi makhada nauna set natraga union territory samba natragana set ki boundary hongdok hongjin to haibasi parliament full sub authority ri masida state na ayaba laudrabasu yai territorial integrity ka haloi hairiba wasak asi toina kai haibasi itihas na sakini Bihar na matam amada Jharkhand state semba yaramkhidaba adu parliament ke resolution amana tongana khaidoke masiga chapmanana Andhra Pradesh tagi Telangana state khaidoki hairi Karamda sugi kem saraklabadi inai tanarakani naga furuki maruiba bafam ama oiriba karambai faida Kuki militant singi designated camp saraklabadi Kuki amasung naga furuki marakta inai tanarakani haina Foothills Naga Coordinating Committee FNCC na phongdorakli committee asigi media cell na thadorakpa cherol amana hai thingsad camp haina mington ba Kuki militant singi designated camp ama karambai faida sanaba tawrang tawre haiba nungnang ba pongningai oiba pau ama sandurakle Kangpokpi district ki Kangso police station manung chana leiba karambai faida lamki choi camp haina ming onthoklaga designated camp sanaba tawrang lakhalakleba si naga miyam na yaba ngamloi thawong asi naga phuruki miyoi singi aningba amasung apambagi mayoktani su agreement review tawbada Manipur lengakna state asigi chingkhong singyada khundariba naga singi pungning sokpa yaba thawrak amata lokhatloi haina mamangna thajaba pirakhrabani
ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ FNCCꯅ ꯆꯪꯁꯤꯜꯂꯝꯕ ꯈꯣꯡꯖꯪ ꯍꯟꯗꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯈꯣꯡꯖꯪ ꯍꯟꯗꯣꯛꯄ ꯊꯥ ꯐꯥꯗ꯭ꯔꯤꯉꯩꯗ ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯑꯃꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯀꯦꯝꯞ ꯁꯥꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯂꯤꯕ ꯑꯁꯤ ꯌꯥꯕ ꯉꯝꯂꯣꯏ ꯀꯔꯤꯒꯨꯝꯕ ꯗꯤꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞ ꯁꯥꯕꯒꯤ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯄ ꯇꯥꯔꯕꯗꯤ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤꯒꯤ ꯃꯔꯛꯇ ꯐꯥꯎꯅꯔꯤꯕ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯂꯥꯏꯐꯂꯥꯏꯟꯅꯤ ꯍꯥꯏꯅꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯊꯤꯡꯖꯤꯜꯂꯒꯅꯤ ꯅꯥꯒꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯁꯦꯝꯒꯠꯂꯛꯄ ꯀꯨꯀꯤꯒꯤ ꯈꯨꯜꯁꯤꯡ ꯇꯧꯊꯣꯛꯂꯒꯅꯤ ꯍꯣꯜꯕꯤꯟ ꯇꯤꯚꯤꯒꯤ ꯄꯥꯎꯃꯤ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯕꯗ ꯆꯦꯟꯅꯕꯁꯤꯡ ꯐꯥꯒꯗꯕꯅꯤ ꯍꯣꯜꯕꯤꯟ ꯇꯤꯚꯤꯒꯤ ꯖꯔꯅꯦꯂꯤꯁꯠ ꯗꯤꯞ ꯁꯥꯏꯀ꯭ꯌꯥ ꯅꯣꯡꯃꯩꯅ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯃꯄꯨꯡ ꯐꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕꯒ ꯂꯣꯏꯅꯅ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯒꯗꯕꯅꯤ ꯍꯥꯏꯅ ꯅꯥꯒꯥ ꯖꯔꯅꯦꯂꯤꯁꯠ ꯌꯨꯅꯤꯌꯟ ꯃꯅꯤꯄꯨꯔ NJUMꯅ ꯐꯣꯡꯗꯣꯔꯛꯂꯤ ꯌꯨꯅꯤꯌꯟ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯗꯤꯞ ꯁꯥꯏꯀ꯭ꯌꯥꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯕꯒꯤ ꯃꯇꯥꯡꯗ NJUMꯒꯤ ꯐꯦꯛ ꯐꯥꯏꯟꯗꯤꯡ ꯑꯃ ꯁꯦꯝꯗꯨꯅ ꯊꯤꯒꯠꯄꯗ ꯅꯣꯡꯃꯩ ꯀꯥꯞꯂꯝꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯐꯨꯕ ꯈꯨꯃꯟ ꯚꯤꯂꯦꯖꯇꯒꯤ ꯍꯧꯖꯤꯛꯅ ꯁꯦꯅꯥꯄꯇꯤꯗ ꯂꯩꯕ ꯔꯚꯩꯅꯤ ꯔꯥꯃꯩꯊꯦ ꯀꯨꯟꯇꯔꯨꯛꯅꯤ ꯍꯥꯏꯕ ꯈꯪꯂꯦ ꯃꯤꯑꯣꯏ ꯑꯍꯨꯝꯅ ꯁꯥꯕ ꯐꯦꯛ ꯐꯥꯏꯟꯗꯤꯡ ꯇꯤꯝ ꯑꯃ ꯁꯦꯝꯗꯨꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯤꯒꯠꯄꯗ ꯏꯌꯔꯒꯟꯅ ꯀꯥꯞꯄꯅꯤ ꯍꯥꯏꯕ ꯈꯪꯂꯦ ꯅꯣꯡꯃꯩ ꯀꯥꯞꯂꯝꯂꯤꯕ ꯔꯥꯃꯩꯕꯨ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕꯒ ꯂꯣꯏꯅꯅ ꯁꯣꯛꯄꯗꯒꯤ ꯒꯨꯋꯥꯍꯥꯇꯤꯗ ꯂꯥꯌꯦꯡꯂꯤꯕ ꯁꯥꯏꯀ꯭ꯌꯥꯁꯨ ꯇꯦꯂꯤꯐꯣꯟꯗ ꯋꯥꯔꯤ ꯁꯥꯅꯈꯤ ꯐꯦꯛ ꯐꯥꯏꯟꯗꯤꯡ ꯇꯤꯝꯅ ꯀꯨꯞꯅ ꯊꯤꯒꯠꯄꯗ ꯈꯪꯂꯛꯄ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯔꯥꯃꯩꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯑꯇꯝꯅꯅ ꯁꯥꯏꯀ꯭ꯌꯥꯗ ꯅꯣꯡꯃꯩ ꯀꯥꯞꯈꯤꯕ ꯅꯠꯇꯦ ꯅꯣꯡ ꯆꯨꯕꯒ ꯂꯣꯏꯅꯅ ꯂꯩꯆꯤꯟ ꯅꯣꯡꯐꯥꯏ ꯊꯥꯡꯕ ꯃꯔꯝꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯁꯥꯏꯀ꯭ꯌꯥ ꯂꯩ ꯍꯥꯏꯕ ꯈꯪꯈꯤꯗꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯄꯨꯡ ꯐꯥꯅ ꯊꯤꯒꯠꯂꯒ ꯃꯔꯥꯜ ꯂꯩꯕꯁꯤꯡꯕꯨ ꯇꯧꯒꯗꯧꯕꯅꯤ ꯍꯥꯏꯔꯤ ꯖꯄꯥꯟꯒꯤ PM ꯐꯝ ꯊꯥꯗꯣꯛꯈ꯭ꯔꯦ ꯌꯥꯝꯅ ꯊꯥꯖꯗꯕ ꯊꯧꯑꯣꯡ ꯑꯃꯗ ꯖꯄꯥꯟꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯏꯁꯤꯕꯥ ꯁꯦꯒꯦꯔꯨ ꯐꯝ ꯊꯥꯗꯣꯛꯂꯦ ꯍꯥꯏꯅ ꯉꯁꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯖꯄꯥꯅꯤꯁ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯃꯤꯈꯜꯗ ꯅꯤꯡꯕ ꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯤꯒꯦꯔꯨꯒꯤ ꯄꯥꯔꯇꯤꯅ ꯃꯥꯏꯊꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯐꯝ ꯊꯥꯗꯣꯛꯄꯒꯤ ꯋꯥꯐꯝ ꯂꯥꯎꯊꯣꯛꯈꯤꯕꯅꯤ ꯖꯨꯂꯥꯏ ꯊꯥꯗ ꯏꯁꯤꯕꯥꯒꯤ ꯆꯨꯡꯁꯤꯟꯅꯕ ꯂꯩꯉꯥꯛꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯑꯞꯄꯔ ꯍꯥꯎꯁꯇ ꯃꯥꯏꯅꯣꯔꯤꯇꯤ ꯇꯥꯈꯤ ꯃꯃꯥꯡ ꯆꯍꯤꯗ ꯆꯨꯡꯁꯤꯟꯅꯕ ꯂꯩꯉꯥꯛ ꯑꯁꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯂꯋꯔ ꯍꯥꯎꯁꯇꯁꯨ ꯃꯥꯏꯅꯣꯔꯤꯇꯤ ꯇꯥꯈ꯭ꯔꯕꯅꯤ ꯀꯩꯗꯣꯗ ꯅ꯭ꯌꯨ ꯑꯦꯖꯦꯟꯁꯤꯒꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯆꯨꯡꯁꯤꯟꯅꯕ ꯂꯩꯉꯥꯛꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯍꯥꯎꯁ ꯑꯅꯤꯃꯛꯇ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯕ ꯉꯝꯗ꯭ꯔꯕꯁꯨ ꯖꯄꯥꯟꯗ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯆꯔꯥꯡꯅꯕ ꯐꯤꯚꯝ ꯊꯣꯛꯍꯜꯂꯛꯇꯅꯕ ꯏꯁꯤꯕꯥ ꯁꯤꯒꯦꯔꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯐꯝ ꯃꯈꯥ ꯇꯥꯅ ꯄꯥꯏꯈꯤꯒꯅꯤ ꯍꯥꯏꯔꯤ